Loyalam E-PAO tabi bakudimappu hitram susmitana namidangi pizari ahamda pantabi headline. Dhanamandjuri University na state asi khakkinatana lebak asigi mahimasingi lamda loriba thodang yamna chawi haina governor na phongdokhrei. Matam Sangna Bharat lengana Manipur Thokliba Erang asi Yengduna Leiraganu Athubada matamda Manipur da miyamgi mihut ki government ama thambiyu haina Dr. Sengdokrakli. Kosemgi chairman Ozitna achauba thodang laudana Bharat ki manungda parak sel hangba Manipur na ahanba oire. Sandona Pijari Dhanamandjuri University na state asi khakkinatana lebak asigi mahimasingi lamda loriba thodang yamna chawi haina governor na phongdokhrei. Dhanamandjuri University Manipur gi ahanba convocation ngasi university asigi campus pangthokhrei. University asigi makhada tongan department da undergraduate amadi postgraduate ki course tamba loraba mahiruishing Manipur gi governor chief secretary amadi Central Government ki Ministry of Education ki Secretary yauna degree certificate sing yantoktuna ikai khonakhrei. Ngasigi thoramada da DM University ki Chancellor su oiriba Governor Ajay Kumar Valla, Chief Secretary Dr. Punit Kumar Goyal, Ministry of Education ki Secretary Dr. Vinit Joshi, DM University ki Vice Chancellor Professor Wahingbam Chan Babu, Register Dr. R.K. Zoti Daching Minister Maru Eba Mithunglen Oina Saruyaki. Lunana lamdam asigi maming leraba academician DM University gi alumni retired professor faculty mahiroi amadi mahiroi shingi mama mapa singsu sarugyaki Thoramga mari lenana governor Ajay Kumar Valla na hai ngasi state asigi maming leraba DM University gi convocation ceremony pangthoktuna mahiroi shingda degree certificate yentholiba asi mahiroi singi punsida akhangkanba afaba tungi asa amada lairik laishuda honabada mahiyanbigi khudam ama takliba numit amani haiki numit asina mahiroi shingbu pukning lawsing hengat hanbada natana tungda achauba asa amagi manglan adugi lamthafam oigani loinana mahiroi shingi mama pa singna macha singi damak honarakpa kaya adugi mahiyanbigi harau nungaiba phongdokpagi yumpham amani haiki Matam Sangna Bharat lengana Manipur da Thokliba Erang asi Yengduna Leiraganu Athubada matamda Manipur da miyamgi mihut ki government ama thambiyu haina Dr. na phongdokhrei. Manipur da chahi ahumlom asi kuki terrorist singna maite yalhomi singda landaduna Thokliba thengnariba awaba kaya asi center na Yengduna leibagi mahutta kuki terrorist sing asi khandoklaga chapchaba action lauduna Matam Sangna Bharat lengana Manipur da Thokliba Erang asi Yengduna Leiraganu Athubada matamda Manipur da miyamgi mihut ki government ama thambiyu haina Shiv Sena Manipur State Unit ki President Dr. na phongdokrakli. Wafam asing asi Imphal gi Bapupara leba party asigi office ta permission unaba amada mahakna phongdokkibani. Mahakna makhatana hai aine yadaba mongda kuki terrorist singna maite yalhami singda landarakiba misimina kaya nangduna hauji miyoi lising humpurom henba lanjena duna relief camp singda changjapam lauduna reriba asi matam kuire. National Highway singda free movement yadriba illegal tax kaya lauriba pumnamak asi kuimankrei. Athubada miyeng changduna awaba pumnamak center lengana ko hanbiyu haina suphongdokhi. Kosemgi chairman Ozitna achauba thodang laudana Bharat ki manungda parak sel hangba Manipur na ahanba oire. India da ahanba oina Council of Higher Secondary Education Manipur Kosemgi chairman T. Ozit Singhi luting makhada Ministry of Education amadi NCERT ga khusamnaraga parak sel hangba Kosemna ahanba oire. Haukiba January 13 ki ayupung mapangami kuntra taba matamda video conferencing ki kuthangda Professor Indrani Vaduri CEO and Parak NCERT na sangakhibani. New Education Policy 2020 NEP 2020 gi matung ina HPCC asi ahan haunaba numit mangani gi oina workshop amasu classic grande da haukiba January manga dagi mapan phauba subject expert singna Parak NCERT gi resource person singalona puna pangthokhrei. Telaba matam asida Kosemna Bharat ki manungda ahanbu oina Parak sel hangba asida Parak NCERT gi CEO Professor Indrani Vadurina Kosemgi chairman T. Ozit Singh amadi Tim Singh da apenba amadi thagatpa phongdokrakhi. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu.
voluntary blood donation gi rate asi hengat handuna iramdam asida e gi darkar leirakpa matamda watana aphaba e fanghana bahona si haina Dr. L. Dayalaxmi na Sengdokrakli awang nongpokta leiriba state singa yengna rubada Manipur gi voluntary blood donation rate asi chada kunthra dagina kunthra mangata stuck toraga leiri maramaduna awareness program kaya ama pangthoktuna voluntary blood donation rate asi hengat handuna irandam asida e gi darkar leirpa matamda watana aphaba e fanghana bahona si haina state nodal officer state blood cell NHM Manipur gi Dr. L. Dayalaxmi na Sengdokrakli wafam asing asi blood cell National Health Mission Manipur ga loinana Federation of India Blood Donors Organization FIBDO Manipur State Chapter ga pullaga chingmairong da leiba Classic Grande da Blood Con 2026 hodopki thoramda phondokkibani roadmap to 100% voluntary blood donation haiba hiramda voluntary blood donation and blood transfusion services in Manipur gi Nomugi oiba pangthokpa conference aduda N Helmanta Kumar Singh Director Health Services Manipur Dr. N Bino Singh Director Family Welfare Services Manipur Dr. A. Ravindra Sharma Professor Department of Transfusion Medicine RIMS Imphal FIBDO Manipur State Chapter na chingmana Chief Guest President amadi Guest of Honor oina saruyaki Tripura gi Narayan Khamada leba Major Chongthamya gi murti da hailei katuna ikai khonaba ukrai Housing Tripura gi khongchata leriba Justice Committee gi Chairman Jai Chandra Konthojamna luchingba team amana ngasi Tripura gi Narayan Khamada leba Major Chongthamya gi murti amadi mongphamda hailei katuna amadi thangtana salute piduna awangba thakta ikai khonakrai Jai Chandra Konthojamna makhatana hai Tripura da leriba maitai singna haisingbo utuna sport amadi culture da Tripura bu masak takpada achogba thodang lobiyu tawbatabu horokpham oiriba imaleba Manipur bu matam chupada kaubiganu malemda maitai haba puru masak takpada joina thakraba igi mari oiriba singna achogba thodang lobiyu haiki amaromda chamaga taranipan suba Major Chongthamya Memorial Day amasung Mia Singh Major Warrior Award Presentation thoram ngasi Imphal gi BT Park ta leiba loi thakiba athoba singi Memorial Complex sapang thokrai United Chongthana sinba thoram aduda Acharya K Brajamani Sharma amasung Sanula gi President TH Bethoina chingmana maru oina saruyaki MPSC na sengdokpidona miyam gi chamam naba ko hanbiyu haina KSA na Sengdokrakli Manipur Lengaki Higher Education Department gi makhada leriba Government College singi Assistant Professor Chamri ga taramapan MPCC gi khuthangda longnabagi damak mamang chahi 2015 gi December 5 da recruitment notice thokhibaga mari lenana Kangleipak Student Association KSA na wafam khaya thanakli KSA Head Office ki Secretary Publicity ki Thaupuriba Longjam Rajesh na khuyai pidona thadorokpa cherolasina hairibadi Notice adugi point number 3 gi educational qualification da palliba consult subject hariba term adugi mahuta consult natraga relevant natraga allied subject haina English ngani kunmanga gi December 18 da thokiba notice amada nongna semdoraki amadi allied subject sing asi Manipur University da English ngani kunmanga gi September 23 da thokiba office order number 325 byte number MU/1/EQ04 part 1 da pallibasing aduni haiba wafam thamlakli Cherolasina hai allied subject asi UGC regulation 2018 da pallabasu allied subject ki manung da chaliba subject singi matang da MPSC na palliba MU ki office order number 325 byte number MU/1/EQ/04 part 1 2025 September 12 asidi PhD tawbagini amadi masi recruitment mari lena de haiba wafam miyam gi marakta gi thokrakhi lonana allied subject ki matang asida tongan tongam wafam kaya electronic amadi print media da maike kaya dagi hapna rakhi masina maram oiduna recruitment asida saru yagadoriba candidate kaya da asuki matik chamamna ba phawonki adubu ngasi phawba MPSC gi maike degi nakhai shingba clarification ama phawba thamdaba amadi form thajin bagi matamsu sangdoktabana miyam amadi aspirant kaya da chamamna hanba ngasi phawba phawhonduna thamlakli maram aduna MPSC gi authority na atubu matamda hiramasi gi matangda miyam khangna clarification ama thambiduna miyam gi chamamna ba asi kohanbina ba KSA gi maike degi MPSC gi authority gi maifamda haizarakli haina Sengdokrakli
Iranda miyamna khongjang changsinbada sikhiba miyoi lising ahum hengkhrai. Iranda khongjang changsinbada sikhiba migi masing lising ahum hele hari. Adom oinamak laibak aduda tapna mahausagi phibamda hanjilakpa hore. Tehrangi lambi sing santi oinarere amasung dukan sing thong hangnaba hore. Chaywalama chupna internet thingjinbagi thabak chathaki. Ningsing bayai mamang chahigi December 19 laibak aduda sal thumgi phibam awawa mayoknarakpadagi miyamna khongjang changsinba horaki. Khongjang aduda Masajid Chahunga Yankai Hospital Chamri, Ambulance Chamaga Taruk, Private Vehicle Homdramathoi, Lai Krumpam Hall Chamaga Taruk miyamna thugai krai. Amaromda Iran da leiba Bharat macha sing Erang Bharat ta halakpa haunakrai. Hauzik lebak adugi oirakliba phibam yenglaga Bharat Sarkarna Iran da leriba Bharat macha sing Bharat ta halaknaba thokhiba advisory gi matung ina halakpa horakhibani hari. Rpfna Sengdokrakli Ing Kumja Lisingani Kuntaruki January Tarataruk Erang Namita Manipur Police ki Facebook group ta Fonglokhiba Security Force na fare hariba Chabungbam Thaibe ma chahi nifuapan Allies Meda Lefam Teralokropam Laikai Mio Asi RPF amadi Masigil Lanmi Sanglup PLA ga karigumba hiramamata Marilena de Haina Aina Thinkraba Lalolup Asigi Assistant Secretary Publicity ki Thokpuriba Bankim na Khudek Biduna Press ta Thadorokpa Chirolamana Hairi. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Aroibada maruiba pau amuka hana pizari. Manipuri University na state asikhakki natana lebak asigi mahai masingi lamda loriba thodang yamna chawi haina governor na phongdokkhrai. Matam Sangna Bharat lengakna Manipurda Thokliba Erang asi Yengduna Leiraganu Athuba Matamda Manipurda miyamgi mihut ki government ama thambiyu haina Dr. M. Tombina phongdokkhrai. Kosemgi chairman Ozitna achawa thodang lodana Bharat ki manungda parak sel hangba Manipurna ahanba oirei. Matang asida Loyalam E-PAO na namitangi pau bibil lazare tabiri ba khudimako amuka hana kurumjani.